ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯅꯝ ꯐꯥꯎꯗꯤ ꯀꯩꯗꯧꯅꯔꯒꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯡꯗ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ 이비엠아 number amtang 피살로 ꯌꯥꯝ ꯐꯕꯅꯤ 나트라데 나테자 따라내자 아 number 피로 하면 있었어 하이라모 두 다번에 폰다 ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ ꯁꯠ ꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯏꯔꯝꯃꯣ ꯁꯦ ꯁꯠ ꯏꯌꯣ 아유해 그냥 지가요네 ꯃꯌꯥꯝ ꯅꯨꯡꯁꯤꯌꯥꯕꯅꯤ 아무까요 ꯅꯨꯡꯁꯤ ꯍꯥꯏꯕ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯦꯛ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ 아주 아이오랑 폰토 거니 ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ 응? 이따 낭기 빼빼라 ꯐꯖꯅ ꯊꯥꯖꯤꯜꯂꯝꯃꯦ ꯏꯇꯥꯎ 바봉이네. 헬로, 바봉아. 아이, 난 뭐 그다이 레기네. 아이 오피스에 돌아왔겠다 우리 바봉아. 아, 토이버도 호텔도 느끼마 부라바. 파레. 나올라. 아, 바봉 라니. 어허. 아, 토이도 더 로비로 있다고. 어허. 나로 서로. 담배 바봉. 하이마, 토이바, 그이더러게 낭부 레빨라리 두고. 니바, 장시 라우드나. 정어. 그이는 시듬 리에 그이 두버. 이까이리니네. 이씨, 라라 정어라. 라오이. 정어라. 바봉아. 보. 게임 칼로는 꼬이는 거. 가르정. 이마 빠봉디 빠옥 삐크라바 삐드리 바봉. 아도 누피 마사시나 깔릴람데이노 꼬기 대드니 바봉. 아도 낭 루홍나바 kaikai 만짱 랩슬라게네 까이데 너도 바봉. 냅섬리 라야 되나? 도임니 바봉. 이비엠아, 피로 남다 홍도 올시라. 짜싱자 돈으로 떨어져 바봉. 헬로. 아무이디 못했다 레기. 거기 바봉이 바일라게. 바봉, 폰 좀 더 바이비. 까나노네 할로 톰쪼 나사 누파도 누피 젤레네 아코이데 레이네 하라오게디 하이드르가 낭나 사걸리비드부 쭈미브로 낭보 남모 방에 하라오게디 하이드르가 당그레니 빠마사 토이바 나빠제 얌 사오린 헤이버 가쇼 칼루노 이빠나 짱나 홍도가 로레 바봉아,
ꯑꯗꯨ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯍꯣꯏ ꯍꯣꯏ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥꯅ ꯍꯌꯦꯡ ꯍꯪꯖꯔꯁꯤꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯉꯥꯏꯔꯦ ꯍꯩ ꯅꯨꯄꯤꯁꯤ ꯅꯪ ꯐꯔꯩꯔꯥ ꯍꯥ ꯁꯛꯇꯥꯁꯤꯗ ꯌꯦꯡꯅꯔꯛꯏ ꯀꯥꯏꯅ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯁꯤꯅꯤꯅꯦ ꯁꯛ ꯐꯖꯕ ꯐꯖꯕ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯔꯕ ꯀꯨꯆꯨ ꯂꯩꯈꯠꯂꯦ ꯀꯥꯏꯅꯅꯦ ꯌꯥꯝ ꯐꯥꯎꯁꯔꯛꯀꯅꯨ ꯔꯥꯁꯤ ꯂꯩꯕ ꯑꯩꯈꯣꯏꯗꯅꯤꯅꯦ ꯅꯨꯄꯤ ꯇꯞ ꯇꯞꯅ ꯄꯤꯁꯦ ꯁꯤꯅꯤꯅꯦ ꯔꯥꯁꯤ ꯂꯩꯕ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯥ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ 이씨 이가이드 내가 떡시네 이시영 거 저건 뭐자 바보 짠나 떨어져 ꯅꯪ ꯀꯀꯥ ꯇꯣꯝꯕꯣꯏꯁꯨ ꯂꯧꯈꯠꯀꯗꯕꯅꯤ ꯍꯣꯏ 바보 ꯄꯥꯏꯍꯟꯖꯔꯛꯀꯦ ꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯣꯏꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯛꯑꯣ ꯍꯥꯏꯒꯤ ꯃꯥꯅꯦꯅꯦ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯁꯥꯎꯔꯤꯕꯁꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯨꯟꯕꯧ ꯇꯥꯔꯛꯀꯅꯨ ꯍꯥꯏꯔꯤꯅꯦ ꯍꯧꯖꯤꯛꯄꯣ ꯀꯃꯥꯏ ꯇꯧꯁꯤꯒꯦ 이베마 너코이부 나사나사 야나르가 젤레이브라 아니지는 남들은 파리브로 नत्ती पाबों शायशा यानार जेन बनी 나사나사나부 야나르디 파이 이빠나네 짱나 홍도까니 나사나사나부 야나르바디 까이슈 칼루노 샤시디 그래도 바봉 각투는 호흡 떨어져 호이 빠봉 도우나바 홍게 도우나 홍게고 대원 홍도를 하게 마마라 라실레비아 또 오세 염칼로로노세 뭐 땅 묻음 자데 보기 이마 뽑는 사우죠 뭐는 아이 좀 폼지다 마 뽑은 카나라가 레이버 꾸이레다 아이 니피시엘레 다보다 거의 마 뽑은도 사업나 로여 아도 너희 다 타우장이 뽑은도 누다 거의 더 못다고 그러나 하이라버니 नंगने नत्रो तुअबरो जेल मदि फरोद्रो हनुबा हनुबा 또세 까빠노세 까피네 떠지 마 삐좀 더 따드 할로 뭐비야 럭도 하나부 떨어지고 호이네 아도 건 파이네 이거 카라토나 하나부 떡시 야암박 온다 공하고 내리네 호이 또다 라프니나 사이다 가리 타는 거 사시고 사시
세, 너 고돈 빌어세. 제 야이소. 제 야이제. 이제. 나올라 장지로. Cái đó pam khalo na. Pam khalo se. Nơi mung giang ra là hori bo. Ine giang viêm được. Ama ta biro ne. Tilo tanam kiji. Manga. 좀더 리아마 꼭 부셔는 밀어. 어이, 나 볼까? 라봐. 폰 밀어. 아, 이네 GP야 뭐라더라? 아이. Kia suy này đi đâu rồi bà? Sao cặp sao lại kì này? Hello. Ta rồi tôi còn không tháo rồi này. Yara, xin về mà đi tháo qua đi đã. Đâu gì không? Yam ăn đi không? Các chị đi ô đi ta xem này ơi bà. Thame. Tamu si yaman kri sen yam lo ni. Hera, si khắc lấy bu. Khoi mà đó. Samu le vi. Kai habada mo. Khoi mà đó. Samu loi vi ni hai vi ni da. Kai nu samu lo bi habada mo. Cái nu ni. Pramani. Samu yam chau idana. Yam tang idana. Ado mina pak lấy phang de. Ado. Khoi mà đó. Yam tangi. Sampai. Saya sampai ba imung ni haijariba. Haijariba. Kam khalu ra. Hay wai tamu gi manai tele di dai yam phadu jani ni. Kai daro gi tamu. Kari lagte haijariba. Ini ya. Lupi ya. Ay, galim telog. Hoi tamu. Ngatengnya. Ini ngatengnya mo ay galim telog ya. Ngatengnya mo ay ngateng celaga am telog ya. Angang nubu shayi paroda. Isa siya matingin Haydo mundragana saninguwo. Dana haydo chaningadi mullagana chabane na hawbani. Mundragana chabagi chaning su shallaga tuidana. Hayje hujikandi mundana chabase ti hawe hari. Adune haishinang khangbra. Yam chaningu bina tro ang potpa phangdida. Nappa ne tho thambida. Nanga sum yingeni yengoni. Wari san지. Wari nang wari san지나. hujigam nungayo dori. 통어. 이장 재미긴 정말뿐이. 세모였다. 쩔어. Semu nu나 nungai thanda thongdoke. 다소 아이시 한덕디 바람이따 떠리네 다소 마땅 그러던 나비우 다소
ꯑꯗꯨꯗꯁꯨ ꯃꯌꯥꯝꯕꯗꯨꯁꯨ ꯑꯣꯐꯤꯁꯇꯨꯗ ꯁꯤꯌꯥꯔ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯪꯍꯟꯖꯦ ꯍꯥꯏꯕꯕꯨ ꯇꯥꯆꯧ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯇꯧꯒꯗꯕꯅꯤꯅꯦ ꯑꯣꯐꯤꯁꯁꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯤꯡꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯤ ꯆꯥꯎꯊꯣꯔꯛꯑꯕꯅꯤꯅ ꯂꯪꯕꯥ ꯅꯪꯁꯨ ꯅꯪꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯅꯕ ꯅꯌꯥꯝꯕ ꯊꯧꯖꯥꯟꯒ ꯇꯥꯅꯣ ꯕꯥꯆꯧ ꯇꯥꯃꯣꯅ ꯃꯇꯣꯝꯇ ꯇꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯕꯥꯆꯧ ꯈꯪꯗꯦ ꯐꯔꯦ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯇꯥꯟꯅꯔꯒ ꯇꯧꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏ ꯅꯪ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ 이베마 아빠한테 너 그가 호이라 이제 자 농도 토랑 암다 따오네 타모 타모 이모지네 이모지네 그수 칼루노다 이모기ꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝꯗꯒꯤ ꯏꯟꯊꯣꯔꯛꯑꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯏꯃꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯏꯃꯧ ꯀꯀꯥꯅ ꯀꯧꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ ꯍꯦ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯣ ꯀꯀꯥꯅ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯀꯀꯥ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯃꯆꯥꯗ ꯃꯆꯥꯗꯪ ꯇꯧꯕꯤꯔꯤꯁꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯀꯥꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯆꯣ ꯏꯃꯧꯒꯤ ꯊꯕꯛ ꯇꯧꯖꯔꯣ 마 하이마 이모 오이래 올라 어성실라 없사 다 우슬라 파모 ꯕꯦꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ 야우디 바봉 ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯐꯤꯔꯣꯜ ꯍꯧꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨꯀꯣ 호이 바봉 이모 락바부 가이 레게 이마 다 톡잔 블레기브로 레예 가가 도이 라오네 호이마 너희 다 톡잔다 가이 하이닝게 낭보 아이도 다 톡잔기 팩토리다 타박 야오게나 하이네 라이네 마나 야다베 야브라네 이모기보 능 시당 갖다 파마 먹고 이마 가우터럽게 ꯅꯪꯂꯦ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯀꯩ ꯇꯥꯟꯖꯦ ꯍꯥꯏꯅꯣ ꯑꯩ ꯗꯥ ꯊꯧꯖꯥꯟꯒꯤ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯒꯦꯅ ꯂꯥꯛꯏꯅꯦ 이씨 안강 능 해기더라네 노이나 해기다 부터 보는 때다 야오노 까나로 한덕 타디 로이돌 마당 타기 뒤로 한덕이 아이가 보는 점이나르시 그래 어디 아이주 타북 저기 돌아오니나 타북 저기게 난 강래 오기더라 어디 가 밥 먹고 이마가 호이 다 아이 무서우기 ꯊꯧꯖꯥꯟ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧ ꯁꯨꯡꯉꯝ ꯉꯝꯗ ꯂꯩꯔꯦ ꯇꯧꯔꯤ ꯑꯗꯣ ꯅꯣꯏ ꯇꯥꯃꯣ ꯊꯣꯛꯂꯛꯑꯅꯤ ꯅꯪ ꯁꯦꯟ ꯈꯔ ꯂꯩꯗꯤ ꯈꯔ ꯄꯤꯔꯛꯑꯣꯅ ꯁꯣꯝ ꯔꯦꯟꯒꯤ ꯄꯩꯁꯥꯗꯣ ꯇꯧꯕꯗ ꯌꯥꯗ꯭ꯔꯦ ꯏꯁ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯁꯦꯜꯒꯤ ꯋꯥꯔꯤꯒ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗꯅ ꯃꯨꯠ ꯑꯝꯗ ꯊꯣꯛꯂꯛꯏꯉꯥꯏꯁꯤꯗ ꯌꯥꯔꯦ ꯁꯦꯜꯒꯤ ꯑꯣꯏꯗꯤ ꯑꯩ ꯆꯪꯉꯒꯦ ꯉꯥꯏꯈꯣ ꯑꯁ ꯉꯥꯏꯈꯣꯕ
ꯀꯩꯅꯣ ꯑꯩ ꯇꯨꯗ ꯂꯩ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝꯕꯁꯤꯗꯤꯀꯣ ꯑꯁ ꯀꯩꯅꯣꯅꯦ ꯑꯩ ꯔꯦꯟꯇ ꯂꯥꯛꯑꯒ ꯃꯥꯅ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯑꯒ ꯄꯩꯁꯥꯁꯨ ꯑꯝꯇ ꯄꯤꯔꯝꯗꯕ ꯈꯪꯉꯕꯅꯤ ꯊꯥꯒꯤ ꯈꯔ ꯄꯤꯔꯛꯄꯗꯨꯅ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯂꯧꯕ ꯅꯠꯇꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯁꯦꯜ ꯊꯝꯐꯝ ATM ꯑꯣꯏꯅ ꯎꯕ꯭ꯔꯕ ꯍꯥ ꯉꯥꯡꯅꯨ ꯂꯣꯏ ꯊꯣꯛꯄ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯎꯅꯔꯝꯗꯥꯏꯗꯅ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯆꯪꯉꯦ ꯅꯌꯥꯝꯕꯗꯣ ꯀꯧꯊꯣꯔꯛꯑꯣ ꯅꯍꯥꯟ ꯅꯪ ꯄꯩꯁꯥ ꯄꯥꯏꯕꯩ ꯀꯣꯏꯔꯝꯅꯤꯀꯣ ꯄꯩꯁꯥꯒ ꯄꯥꯏꯔꯝꯗ꯭ꯔꯤꯀꯣ ꯅꯍꯥꯟꯅ ꯁꯣꯅꯤꯌꯥꯗ ꯑꯗꯨꯝ ꯂꯧꯗꯕꯅꯦ ꯅꯃꯥꯏ ꯐꯣ